Police asigi IO amadi SIT na hojik fawbada chathakiba investigation ki report amasung Sonia amasung Moses Konmaina Police ki interrogation da khumlakiba pakhom sing asi court ta submit tawkiba remand prayer aduda yauri remand prayer asigi report matungina nonganba amasung Sonia Devi hokiba February 10 da NSN IM gi Stephen Dangmaina lekhidraba nonganbada Senapati da laktuna chak saminasi hairakpadagi makoi ani Senapati da February 13 da Senapati district headquarter da laktuna makoi Senapati da leiba yum amada chak saminakhi aduga Stephen Dangmai police na faraba Moses Gangmai amasung nonganba chak charaba aduda hidak thakhi hairi aduga Sonia di thakhi de hairi tungda chak chaba loiraba matung makoi mari punna Senapati bazar da nimit adugi numidang wairamda thoraktuna Imphal lomda haigatnaba hotnaringai Senapati bazar mayada leiba hotel amagi mamangda wari ngahak saduna lekhi tanja aduda Sonia ga nonganbaga saunarakpadagi nonganbana Sonia gi mamaida kupanga thaki maduda Stephen amasung Moses na nonganbada asawbaga loinana kinna thinki nonganbana thoduna lakiba Sonia gi angangba machugi Maruti Swift Desire gi so Stephen munki tungda kuina Ungkhatnaraba matung Stephen Sonia da gari gi so adu pirakhi matamadu da Sonia sorok mapanda leptuna lekhi amadi so adu nonganbada sinaki hairi Sonia na nonganbada gari gi so adu hek sinaki baga nonganbana Sonia mafam adu da hundoklamlaga Imphal lomda gari adu yanga thokhi hairi matam adu nimit taslakle hairi ngahak leiraga minute 10 gi matungda nonganba mafam adu da amuk halaklaga Sonia da chalasi hairami matang adu da su Moses amadi Stephen ga loinana nonganbaga ungkhatnabadi leptri masigi tungda nonganba Stephen amasung Moses ani gi loinaba singna kidnap tawduna gari amada pukraga tamthina hatoklaba matung pangpokpi PS ki manung chanba changubungi jaga amada hundoktuna thanamkhibani amadi nonganbana thoduna lakiba car adudi Senapati amasung changubung ani gi marakta leiba lambi gi matai amada hundoktuna thanambani hairi Lising ani tara marida Bisnupur district ki Khoisaman maning lekai dagi Kangjrakpang Bobby Singhana mahakpu apokpa mapa hatpagi maralda ngarang district and session judge Bisnupur W Tonen Maiteina mapunsi chupa thabak subigi fadok pikre hairiba district court asina Bobby bu thodok asiga mari lainana mara leire haina open court amada laukthokhraba matung ngarang mahaki sentence order asi accused masamaki mamangda laukthokibani Ngarang court asida chathakiba sentence hearing da additional SP L Deni Mitei Maikai dagi accused Kangjrakpam Bobby Singh chahini futaret Khoisaman maning lekaina mahakpu apokpa sana khomba allies Singhabu Lising ani taramari gi January 3 da hatkibagi thawng adu yamna hakchinna mara lei mahakpu khwaidagi chawba cherak pigadabani haina prayer tawki Amaromda Defense Council oina lefkiba Advocate Y Ramananda Singhana Maralai hariba Bobby asi mahakna thabak suraga mahaki mama machanupi ani amasung imung manung thakliba misakni maramasna mahaki sentence asi yamna pikpa fine ga loinana atenba matamgi chairak pibiyu haina prayer tawki nakal animaki submission taraba matung district and session judge Bisnupur W Tonen Maiteina accused Bobby bu maralgi matungina mapunsi super jail da thabak subagi fadoka loinana Lupa listing yang kai tina bagi judgment takibani. Mamang chahi lising ani kuni thoigi December kunma thoida khopum lamigi longsai part 3 tubung village ki manakta thokiba laibak tiba bus ki accident aduda laikhidraba Tambalno Higher Secondary School gi oza ama warden ama amadi mahairoi taret punna miyoi mapangi imung manungda Sagolban Kendro gi MLA R ki imona lupa listing yang kai gi mating pangduna ngarang khosinakre Laibak tiba thodok adu thokhraba matung nimit nini subada Sagolban Mandal gi office da pangthokiba awaba phungdokpagi thoram amada MLA R ki imona mating pangani haina laukthokkiba adu thabak oina pangthokpaga loinana ngasi nungtil BJP Sagolban Mandal gi members singna yairipok ta chatuna yairipok top chingtha da leiba Tambalno Higher Secondary School gi campus ta pangthokkiba achamba thoram amada mating sing adu khusinakibani Mateng kusinabagi pangthokiba achamba thoram aduda BJP Sagolban Mandal gi President Dr. S. Ruhikanta Sharma, Vice President L. Sivananda, Imphal Municipal Corporation IMC Ward number 7 gi Corporator, RKG10 Ward number 10 gi Corporator Salam Tiken, BJP Sagolban Mandal gi General Secretary W. Samananda, BJP Andro Mandal gi President Babu amasung Tambalno Higher Secondary School gi Principal SS Bimol na chingba maru oiba miyoi kayana saruk yaki.
Mateng piba aduga mari lainana BJP Sagolban Mandalgi President Dr. S. Ruhikanta Saramana haikibada matam adugi laibak tiba thoduk adu BJP Sagolban Mandal nasu yama thamoi soknungai kide laikhidraba sing adubu ikai khumnaba utpa awabada saruk yasaba oina Sagolban Kendrogi MLA R ki imona Mateng pangani haikibagi matung ina ngasi asi MLA na tharakpani Mateng pangba asi MLA masasu yamna yawzaningbani adubu assembly lekibana MLA masa yawba ngamkhidre haiki Mateng pangbiba lakliba singbu thagat aduna Development Organization Andro Kendra DOAK gi General Secretary Hidangmyum Oken Sarmana haikibada mipum khudingmak ki thamo yamna sokiba thodok aduda laikhidraba singi imung manungda Sagolban Kendra gi MLA R ki imona BJP Sagolban Mandal gi maru oiba myoi sing thabiraktuna mateng pangbiba laikhidraba sing adu paisana yabadi nate adubu awaba tariba asida kathokpaga loinana mateng pangbiba asibu DOAK na ngamkhai leitana thagatba phongdorakle Thawal District ki Wangkem Kendra gi manung chana lairiba Thawal khunau khun fauduna chatliba lambi Intervillage Road ngasidagi khunja singna matam kaktana thingjinkre Thawal Municipal Council gi oina damside amasu lairiba loinana haukiba October 13 da Minister Mahut RDNPR Manipur Yumnam Khemchan Singhana Thawal Municipal Council gi damak composting and segregation set amasu sangha khibada ngairiba mafam asi fauduna chatliba lambi ase matam kuina gi mamangdagi mari lainaba kayada semjin biu haina haizaduna lakpa du thabakta onthok pirakte haina khunja singna ngasidagi khun asi fauduna chatliba gari sing athingba thamkibeni Ngasidagi haukiba lambi tingbagi khongjang aduda saruk yakibi Thawal khunau maira paibigi President Rita Tayan jamna phongdok khibada khun asi imung chani gi mathakta khundaduna lairiba Sadul Caste community na khundazaba khunamani ngasidagi chahi 9 longgi mamangda amuktang semjin bikiba natana lambi asi amuk phawwa semjin bidri kun asida TMC gi composting and segregation state asi leibana Thawal district ki mafum kaya dagi phatta hodi hundok palakpa gari kaya amadi department ki achoba gari kaya chathok chasin toina tawbana haujikti hariba lambi asi gi phibam aduki matik soksile lambi asi semjin binabagi damak composting and segregation state sangaba lakpa matamda mahot minister na semjin lagani haina thajaba piramle Makata nasu minister unaduna kayaraksu haizarure adubu ngasi fawba Sadul Caste community ni haina hanthaba community ni haina khanbiba manba mongda lambi asi semjinbidaba asi pende maram asina ngasi degi department ki gari sing matam pum ki khun asi changbada athingba thambagi khongjang asi changsinbani khunja singi khanbiduna lambi asi athuba matamda semjinbinaba mari leinaba singna thorang paikhatpiu haina phongdoki Ukrulda Chamaga tarama thoisuba Major DOB Katingi Mapok Kumonga Mari Lainana tournament ki saruk ama oina Assam Rifles na Memorial Statue hudokre Headquarter IGAR South ki Luching Makada Somsai Battalion Laikhidraba Major Bof Katingi Ningsing Kupam ama hudok ki bagaloinana mahaki chamaga tarama thoisuba Mapok Kumongi tournament loisinbagi thoram ngarang Ukrul district ta pangthokre Memorial Statue asi hangdokpagi thoram asi Laikhidraba Major Bof Khatingi machanupa John SR Khatingna tournament ki mapan suba edition asi nupagi football final galoinan loisin ki amasung trophy asi ISPF ena thoidok hendokna neck to neck match amada lauki amadi penalty shootout galoinan loisin kre loisin bagi thoramda John SR Khatingna chief guest oiduna gathering post culmination da wangang ki commander Tarasuba sector Assam Rifles na Lushin Warol Piduna Women's Volleyball Tournament, Baby League Tournament amadi Men's Football Tournament ki winners amadi runners up ta manapiki. Tournament asi Ukrul District Sports Association UDSA ga kusamna duna tha asigi kundagi kuntaret fawba Assam Rifles na pangthokibani. Thoram asida naha sing nupi sing satra ozakaya na saruk yaki. Team gi spirit miyam gi support na yamna nungai ba thoram ama oiki amadi Ukrul gi miyam na Assam Rifles pu mai pakna tournament asi pangthok pagidamak amasung Laikhidraba Major Bob Khating bu ikai khumna bu utpagidamak thagat pa phongdoraki Joint Committee International Peace and Social Advancement IPSA amadi Kangleipak Students Association KSA Jiribam branch anina sinduna apunba saklo nama sagatpagi anobo meeting ama haiba pandamda numit humni oina pangthokiba youth leadership residential camp ngarang Jiribam gi sorok atingbi high school da loisinbigi thoram pangthokre loisinbagi thoram aduda ex adakshya Jiribam KS Janaki Devi IPSA headquarter gi president T Birjit Laisem Club Kuning Tech ki president L Amarjit amadi
KSA Jury Bam Advisor L Surendro na Chief Guest President amadi Guest of Honor oina saruk yaki Kemta saruk yakiba singda certificate singsu yenthoki District Skill Committee Chandel na sinduna nongmagi oiba skill mela ama DC Chandel gi complex ta leiba multi-purpose hall jangarang pangthokre Azadi ka Amrit Mahotsav ki manung sena pangthokiba jila tha ki mela aduda DC Chandel Mayang Lambam Rajkumar ADC Chandel Muhammad Firoz Khan Nailit ki Assistant Director Laisram Syam Sundar na athoiba mitung sing oina saruk yaki Skill mela aduda government ki tongan ba department sing lanai miyoi sing entrepreneurs sing yauna punna stall tara taret hangkibaga loinana mahiroi chani mukna saruk yaki Tausom Farmers Producer Company Limited na sinduna None District ki manung chana laiba Luangchom Awangkhul Part 2 da ngarang paksana yangang tanbagi event ama pangthokre Project asi Dosiam Social Service Society DSSS na Manipur Organic Mission Agency Momagi sponsorship makada hudokibani ngarang event aduda Awoyo Lunglen Project Manager DSSS yangang taliba mafam sing yangsin khongchat aduda Tausom Farmer Producer Company gi Limited ki Chief Executive Officer CEO Gaisangam Lawrence Kamson yauna Guangzhan Lu Gonmei Field Inspector DSSS Susaryaki Awoyo Lunglen Project Manager DSS na Farmer sing bu pukning thogatuna Farmer sing interact tawduna karam tawna yangang yamna puthokani haibagi matangda wangangki Tausom FPC na None District ki manung da leiba khul taret ki reserve farmer Chamri ga humputara taret na interest group FIG kunmari semduna lamdam adu ki natural amasung organic oiba pothok haibadi yangang sing lafoi amasung umurok marangkai na puthok na bohot nari hairi hariba FIG ani asina Haujikti Evergreen and Silver of Luangcham Awangkhul haina khangnariba cluster nongmada taga tekpa yangang metric ton ama nongmada puthok pangamle hairi Gaisangam Lawrence CEO Tausom Farmers Producer Company Limited na media singda haikibada asigumba yangang tanbagi event asi tha amarom chathakigani haiki Imphal West ki Police Commando team amana mioi amadagi brown sugar kg manga fagat pangamkre thodok asi ngarang Imphal West District Police Commando ki team amana ngarang nungtil pung ani ga minute kuntraram taba matamda singjamai parking da frisking amasung checking tawba matamda lilong lomdagi lakpa Tata Magic amada tongduna lakpa mioi ama maming na Fundrai Mayom Wakil Ahmad Chahi 18 apokpa PI Sarif Khan Lilong Haurebi Durel ahan bidagi plastic packet manga da haptuna puramba brown sugar kg manga fagat pangamkre Police na brown sugar ga kona na faraba Wakil Ahmad singjamai PS da ain gi oiba action lawnaba sinakre hairi Bosem na lawba SSLC exam gi mangoina na singjamai da leiba smart tutorial center sinduna maite mek special mega test ama ngarang center asimakta da pangthokre tongan ba school singdagi mahairoi marifu muk saruk yakiba mock test asi syllabus center asigi mitai mayaki oza yumnam ibo chobana phongdorakpada manipuri hariba subject asi mahairoi sing amadi guardian singna taraina lawba subject amani tawbatapu mahairoi singna exam tharakpadadi matam konadaba amadi nangdaba thokali Haujik chathariba COSEM gi examination da MIL thokpa numita matam konadabana mahairoi singna su charang na bathokiba laikre masina maram moraga lakadoriba ISSLC examination asidadi mahairoi singna aki tujungba laitana ba amadi time management haina bagidamak mega test assistant bani haina phongdoki mahairoi singna exam thaba matamda aki akhang haiba thongdok singje tanana bagidamotani masigi khudamdi khuna hauji COSEM na pangthoi ba COSEM na loba class 12 ki parikha da mahairoi singna manipuri subject da iba nangawi nangaude matam hapiu yati haibe matang da charang na ba kharaje thoku matam da yengma matam da ju yamna nungai jadaba ma pokpa aduga loinana tang ta thukdagi haugadoiba exam asidadi hauroliba class 10 thagadoiba mahairoi sing asina mitai mai haiba subject asidadi asigumba aki akang amadi tujungba si leitana bagidamakta amadi award apado leitana bagidamta hana manipuri asibu nungsijaba amadi manipuri asibu chakhonana bagidamakta ang mahairoi singda hena phibamje phaganana amadi asoi angamje thoktanana bagidamakta yamna chinglemba mongda special mega test mode ase pangthok chabani Imphal West District Police Commando ki team amana gari huran ba ama huralakpa Honda Dio scooter amaga konana Nambol River Bank Impact TV manaktagi fare hari Police na huralakpa gari ga konana faraba miyo edugi maming Muhammad Nawaz Sarif chahi 13 apokpa leikidraba Muhammad
Fasayudin Sanga Yumfam, Zerapur Maya Lekaidagini Hari. Police na fagat kiba gari adu PWD mamangi gari parking dagi mahak nangarang nungtil. Pung anirom tabada huralaga purakpani Hari. Nongan ba misiga mari leyana police na faki ba sonya ngasi ahum subariman oina JMIC kangpokpida putoklagani. Matang asida mideng tabiriba punamang po amukana kurumsari. And state 28th statesmanship at an open letter to Twingling Weaver. At Camp Hebron, amidst a busy schedule, you might have been briefed about the brutal murder of Akoizam Nonganba alias Agin, son of late Akoizam Langam, ex-minister in the government of Manipur on 13th February 2023 at Kangpokpi district, Manipur. Involvement of NACN-IM cadre has been established as Mr. Moses Golmay, who claims to be deputy lancer of NACN-IM, has been apprehended by Manipur police as prime accused of the brutal murder. Another cadre of NACN-IM, Mr. Stephen Dangmay, who is co-accused, has escaped the police dragnet and headed for Dimapur. Till that, the SIT of Manipur Police is not able to apprehend Mr. Stephen Dangmay. Most likely he is in the safe haven of Camp Hebron, in spite of wide coverage in local media about the involvement of high functionaries of NACN-IM in the brutal murder of Akoizam Nonganba alias Again, no clarification is forthcoming from NACN-IM headquarters, even after a lapse of 3 weeks. An aggrieved mother whose son Akoizam Nonganba alias Again has been bludgeoned to death and the lifeless body was thrown in a ravine have the audacity to question the cardinal principle on which NACN-IM is operating. Mr. Twingling Weaver, sir, you at the helm of affairs of NACN-IM have shown courage of conviction and statesmanship at many critical occasions. In February 2009, the murderer of Dr. T.H. Kishan, Y. Token and A. Rajan was handed over from Camp Hebron for trial under the law of land. As a desolate and disconsolate mother, I entreat you to order the NACN-IM cadres involved in the brutal murder of my son Akoizam Nonganba alias Again to surrender to the law enforcing agencies to face trial under the law of land. The cry out for justice for my most unfortunate son Akoizam Nonganba alias Again be validated without further delay. Yours sincerely, Akoizam Ongbi Santibala Devi, mother of late Akoizam Nonganba alias Again.